Story collection ni mai kete gi hanu to to punamabu taram no okseri asigi pauki dagi maruiba pau khara khanganjeri khamelo thodoki ahum suba ningsing thorom nongchum da pangthokre punamang thengnami na ga da balaiba ke chogi suni megen yellow mi singi achet pa phire blong na ba mi pham pangthokre su lothona ba tksinba yaona chingtam animkta mannaba khollao kya laorakkadouri kene pini chingna bisna lakanaga village landara khre Amit border district in the Satona demographic people mention Gadari. AC Kudimakta media Tadokani Janata Party. Kunayama Mayul Chumda Ibasina Chawatang Lori Akira Miso. Center the Tainabimota Fursin Quintilla Beta Manipukan Bangani. Langana cookie, Kulai Privacy Yokale, detained Nimomba. Hajik Pox and Dona Mukizeri. Lamdam asibu thugai na ba khulai pai ba ku kisina mi cham miam da thengkhang kya da landar le ba thong asi pak loi matam sana chathai yani machi thena ga da ba silup amana party ama khaglenga khakta SOO khakta na tana yawlo ichini naw sing yawna thena bi da ba leba ki achobu issue amani haina unity phana chairman RK megena phungdokre kukina koteri singna landara kodagi ngakthona bugi thodang amagi manung chana khamelo ki tholukta athoba tarana thawaina pantha pikiba kumja 2023 June taram dagi uyum pong nongshum khamelo ki ahum suba ningsing thoram ngasi iramdong kanba lup ikal na sindona nongshum park community hall da pangthokre ningsing thoram adu da presidium member wana sarugya duna RK megena makhatan hai lamdam asibu thugaina ba amaga tamthina hana duna amuk hana punba yaroi da ba mawong da pichelak de bola long amani oidi bihuma silenga pariba SOO mayam amadi yawloi sing yawna thinamgi da ba achawa phamani masigi miyeng asidagi punna thinamina ba mathau tai haurakpa da maidei da hana landaratuna hojikti tamna phuruk kya sanduroli phuruk amaga yana handana ba hana hanbagi chana ba thodu kya thonduna lamda masi chakhotpa ngamdana ba chakhonna bagi lambi sembi da ba sel thungi phim sathina phim da matam kuina lehenduna lamda masi yangling saru thude ke habigi me chawbula lungmani masi ekhoina western south east asia haina khangna ri balamdam north east region dagi hawli ba yawngi ihong myangi manuda manipur yawn ihong lalongna itop topa ideology amaga loina na chathare khibani habisi malemgi tongan famsingda khangnari ngasi maleng phim hongnani ba amadi manipur phim hongnani ba sida lamda masi yawle singbu namthau drabadi tungda khudong sarwe khangbadagi lamda masi yawl lami sing namthana ba chathali ba chobola long amasuni haki ngasi thoramatu da saru yakiba miyamna laikhidraba athoba taragi mamida leisu katuna igai khumnaki thoramatu da ninthawle semba sana jawba khura ACG MLA sangtem susindro khunapam ACG MLA TH lokesor lamla ACG MLA khomantama ibomcha ikalgi parsi ais ibon bena president member ne saruyaki loinana laikhidraba thawbachingi imung manu chu saruyak su lokthona ba tksinba yauna chingtam animkta mannaba khollao kya laorakkadouri naga amadi maitei furuki marueba civil society organization SOO sing gimi hutkian sarugya duna yellow missing acheba phiret longnaba mifam pangthokre kuki national fund KNFP yauna kuki militant group sing Sanari suspension of operation su lokthona ba tksinba yauna lamdam asigi chingtam animkta yellow missing na amatoina mannaba khollao kya laorakkadouri inpui liangmai rongmai amadi jomi gi apunba joint tribes council JTC manipur mapung oina thawang dora north AOC da leiba classic hotel da mi phama pangthokibani gerong singi phire longna pangthokiba mi phama du loraba matung pawmi singa unabada JTC gi convener merajau inkan hai afaba wakhlon galoina na naga yamna kuki gi miu taramai thadokhraba matung naga gi micham tarko minung sileitana tanthina hatolo matung asiba oina khusina basi asuki matik thamai chekna penda pui masak khangdokpa phawpa waraga daba amadi hakchang oina pirakpagi mahuta sadong oina bora da yomla pirakpagi thongasi akan mamong da yaninge asigomba thongasi mi pai miyoiba phurupna chatkadabli chani haina lawdi maramaduna JTC na charter of demand senduna taksinga doiba pawphamsinga chi thabukto onthoktriba phawa minungsi leiten hatok piraba naga micham tawki hakchang lawkiroi mang hai naga amadi mitei furuki marueba SOO singauna punna SOO kunmanga rongi misingna sarugya duna ngasi yellow mising oiba chapchaba phiret ama lawdana ama tawena thabak
पाखटमिननब मिफम पांगथोकपनी मिफम असिन तोंगान तोंगानबा इशूदा मरुओइना वाफम क्या खनाबसु लैख्रे अथुब मतुंदा मतोइन यानब फिरेप लौदना खोंथांग क्या थांगजिलगनी जेटीसी माइकेदे अहानबगी ओइना कोनसा खुलगिना गामिसमबु लाइलोन वाइवै खुलदगी फाखिबगी थौदोद सेनरिबसिंग अथुबदा थारुक्तना एक्शन लखोकदबनी लोइनाना केन पीएफपी असि इंडिया लेगान टेररिस्ट ने लौथोपग लोइना कुकी मिलिटेंट ग्रुप सिंग चटनरिबा सु लौथोकदबनी मसिदा नतना कुकी एनपी मणिपुर लमदा मसिगी मियांदा लाले हाइजगदबनी लोइना नेमसा किगेन बुडिपुटी चीफ मिनिस्टर की फमदे लौथोकदबनी हाइबो वाफम सिंग असि थबक ओइन ओथोनबा चार्टर ऑफ डिमांड सेंबदा याउरी लेखिदब नागाम मिशन तबकी एसगेसिया मदि इमु मनुंगदा थबक पिबकी खक्तना काउंसिल असि खोंजों हंदोगले तालिबी दिमासिंग असि थबक ओइन ओथोक्ट्रिबा फावबा हनबा लेतन सेंगसेंगनी ngasi मिफम असि सरुक यारिबा येलो मिशन तोंगान तोंगान वाफम क्या पकतना खनना नेखिबसिंग सु अथुबदा वारि ओइना लौनबा होनागनी मिटोप सिंग थेननाबा लमदम सिगी सिंगतम animkta अमत ओइन मानाबो खोलागो लेना खोंथांग क्या थांजिननाबो फिरेपसि लौरगनी हाइखि लेंगान कुकी खुलाई पाइबसिंग जोखले कुकी मिलिटेंट मुलेंगा से योखतुना लेरे येलो मिसिंग लांदारिबो कुकी खुलाई पाइबसिंग थिंबगी महति येलो फुरुप कनना बहोना जरिबे मियोसिंग ओनसिन चाबना लेंगा की मथौ ओइरे हाइना कैंपेन फॉर जस्ट एंड फेयर डिलिमिटेशन की कन्वेनर जितेंद्र निंगोबना फोंदोखरे म्यांमार अमदि अतोप लेबाकसिंग चंसलेबे कुकी रिफ्यूजी यावनाय मिटोपसिंग लमदा मसे पेलिबसे थिंग मतंगदा मैते एमनि नागा फुकी मियांगी ओबे मिफम कक्सिंग ngasi कक्सिंग डिस्ट्रिक्ट की पंगलता बिदा लेबा इमा पांथुबे लाइबुंदा पांथोखिबा मियांगी मिफंग मरिनेना फोंदोखिबनी JFD Western Valley Area Anal Western Chandian Foothill Tribal Organization SDSC SEMDO SWYC YOP Mairapaibi Pangaltabi All Mairapaibi Kaching District Nebio People's Committee Manipur Sina Pangto Yellow Missing Mipamaduda JFD Convener Jitena Ningombana Makatan High Tampaki Mapam Kudima Mite Kutagin the Tilam Damasida Kunamina Yellow Furukudima Kini. Adum Wainamog Lamda Masida Mahusa, Kunami, then Lemina for yellow fruitsing Marata, yellow fruit nutaba Mapa Lamdagi Naro and Salaki Mito Mian Sansinari, yellow fruity musing Shivangam Loy, yellow missing the Singset Haduna Quimasi Martanushina than a Basinduna Furukudima Masia Mesitana to Iduna, Makukudum Zabalona Bohona Bahibasi Honasani. Asigumba kaya asi makhatana thoktanaba mitop hana khandolaba matung sedase census-ki thabak chathabiu haina miyan da takshinduna lagli mitop sina noma kangdana micham phaduna halaknaba matam asi phawbada mitop sing takhoktana leiba tabi yellow fruit sing marai bakadomdano haibisi akhoi punamna khamina phamthui mitopna noma kangdana landara mitop khandokse haibde lenga asini yadriba amsung sauribagi maram karigino micham habda chenaibe mitop sing phaduna ngasi phawbal Jarak people like Krabra. Miam the palm the mong the tabak to one Marenga si Matho Wede, Manipur the Tolibala and see washing for Nabahana Basungam, but we Mahusia PFK Koba, Battalion Cat Hazin and Toli Vidang selection Mangam when the Calibalang as you were Kalon Angopoi. Namda Masi the Noma Count the Namisam Miam, Halang Bakukila look UPF, Amazon Keno, the Tamliba, Sua Tubatala Fogatavani Haiki. Center the Tainabi Mota Fruits and Punsilla, but the Manipukan Bangangani. Fruit Masel ni Marta Pukit Pujentina Bangam Dreamakai Manipukan Bangam Loy, Sendana Matampunam the Tainabagi Mahut, Fruit Pasil Putina Bonasi Madu the Ikai Kundabulakani Haina Supreme Court Justice and Cotation of Pundokre, Wapamasingasi High Court of Manipur, Sindana Machuki Labor Court. Asigi auditorium holder Pantokiba distinguished lectures Heriski Tom the Pantokibani. Toromadu Atuba Mitungi Warren Pian Justice Cotation High. How he was a he who must see the Kunai Saran of PM the late Duna Kabun Hamutana, Duna Pur Massing Marta, blame games Hanaduna label of Tibani, Manipur Kundari, Pur Massing Marta, Hanasun of Gitolo, Todi Hibernatana, Atopasi, Mian Manipur, Todi Water was a whole comp 20 Kangde. Kunai is the way the PM must say, when a Kumna contaminated in a Chendokana, it took Nalaga Sendoka the Banati, or the PM Masida Atumak later, but the Kunai as he sound a manning Halakani Haki. Man Makata dun high Kunai sits in that Tunzagima Misana Taribasi Matamsana Jumto Drabdi Tungi Miron Lagasi, Miron Bukadon with a people Amloy. Nushisana, Leminam Kunai, you must setan to Gana Hona de Bakalami who were musing could conduct an Marani Matungina Matiksaba Sera Pipam Tui. Manipu Mouse Hagi Pensida the Naba Dileba Constitution, the period of Kanglon Simapumpan at the Handuna, a Chumbo Putona Hona,
ꯂꯣꯌꯔꯁꯤꯡꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯄꯨꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯨꯝꯅ ꯏꯁꯇꯦꯠ ꯑꯁꯤꯗꯁꯨ ꯅꯦꯁꯅꯦꯜ ꯂꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯦꯜ jurisprudence, alternative dispute resolution, artificial intelligence in judiciary, amadi professional ethics in digital age have hiramda lecture pangthogi. Thormaduna High Court of Manipur Justice M. Sundar, Justice A. Guneshwar, Advocate General of Manipur Leninism Bar Council of Manipur Chairman S. Brajabihari, Manipur Judicial Academy Director Justice Golmai Gaiful Silu, all Manipur Bar Association President C.I.S. Vimol Chandra Amadi Deputy Solicitor General of India K. Samarjisu Saruyaki. Hoziki Winidi Matanga Sida Pau, Lucinjere, Kwai Punopo Amuka Hana Kakumnabu Seri.